Imphal Torel Kongnung Sengbagi Tabak Chada Humpugatara Loisile Lemhoriba Singh Nongju Tha Mamangda Loisilagani Haina Chief Minister N. Birena Phongdokli. All Manipur Muslim Organization Coordinating Committee na Manipur Pumbada Changsilakpa Mass Protest ki Kongjang Lainga ka Yanaba Purakpatagi Matam Kharagi Oina Handokre. Sagolmangdagi District Hospital Hongkiba si Kendra sidagi Congress ki mi kahalli haiduna political laman kumbani haina Congress ki spokesperson Kumuksham Joy Kishan na maral sirakli. Amasung Manipur amadi Myanmar ni ki marakta border fencing khaba loisindaba maramna border area development program ningtina chana hanba mathau tai haina Deputy Chief Minister Y Joy Kumar hai. Mayam Bukrum Zare Domyang Gribs Impact News ni Prime Time Manipuri News Bulletin Day Kaidem Jantazina Hongje Pungja si Faub Gimurba Pausing Mayam the Pizari. Ngasi su makata na Haurebi Makha Laikai Dagina Kiam Gai Faubgi Imphal Turen Torban Shengbagi Thabak Chief Minister Nongthomam Beren Galoinana Water Resources Minister Letpau Haukip Amdi Revenue Minister Karam Sham Yauni Yangsin Kre. Khongchat aduga mari leinana Chief Minister Nongthomam Beren na paumi singda phongdorakpada hauzik fawgi oina turel torban sembigi thabak asi chada humputara loishelle lemhoriba thabak thoram sing nongju tha laktringaida loishilagani lenga asina hanna khangan khibagi matung ina lamdam asigi miyamna turel torban da sajeliba pumnamak takthok khibada Chief Minister na nungaiba phongdokhibaga loinana makhatana lamdam asigi miyamna lenga asina paikhalakliba chakot thorangi thabak thoram singda mateng amadi cooperation pibinaba appeal tauki Loinana Turen Torban Shengbagi Tabagasi Atuba Matamda Kongba Nambul Amadi Taubal Turel na Chingbadasu Chatharagani Hairi. Loinana Hauzik Australia gi Gold Coast Chathariba Kungamathoirak Suba Commonwealth Games Tangasi. Boxer Mary Kom Amadi Indian Hockey Team na final Chankibada Harauba Amadi Nungai Basu Phongdoki. Ayamba Tauram River Tabuk at least 70% Gumbadi. Hari berbeda yang meluai berang, loislah yang nakal. Ada masih walau di bekerja yang tuna, nong tarting yang mangga, loislah ada aku pakai uang bagi, lagi thawal bagi, nambul bagi, lagi macam cukup payah jadi apa ni. Yang nanti kisah yang mengai, bagaimana macam itu fresh kim ya friends ni macam tu tu. Turil manungga haram bayum kai sing sama-sama yang voluntarily, fokus hidup di ramba uang yang terpilih macam tu bukan tu. People's ki support, people's ki cooperation, government ki side ki, aduh kagat apa ngamde. All Manipur Muslim Organization Coordinating Committee Amadi Committee Siga Chatmin Naba Lup Singh na Manipur Pumbada Changsilakpa Mass Protest ki Khongjang Lainga ka Yanaba Purakpatagi Matam Kharagi Oina Handokre. Manipur ki Chief Minister na Muslim Furuk ki Miyamgi sentiment khangna thabak taugani. Chayat Naba Lairiba Mafam Singh Chief Secretary Concerned DC Yaurga Hapta Ahumgi Manungda Verified Tauraga Settled Taubada Yanare Haina All Manipur Muslim Organization Coordinating Committee ki President SM Jalal na Paumi Singh da Thamlakli. Manipuri Friends Colony de Labor Committee Sig Office da Paumi Singh Unabamada SM Jalal na hai ngarang numidang pung taraga mathoi tabada Chief Minister ga All Manipur Muslim Organization Coordinating Committee amadi Committee Sig punna chatminariba lup ki mihut singa ahing athengba fawba wari shadununa hauzik oiriba fibam asigi matangda kupna khanaki Tungda Laingakna Manipuri amadi Catherine Bangun Mamang Khulda Changsiliba Thabak Thoram in principle oina handokle haina thazaba pikibani SM Jalal na hai Chief Minister na thazaba pirakpa sina maramoiraga committee sina changsinba khongjang matam kharagi oina handokibani adubu hapta ahum gi sigi manungda wathok asigi waroshin purakpa ngamdrabadi makhataba action committee sina chatminariba lup singa tanaraga changsingane haina SM Jalal na chaksirwa thamlakli Aku ida lengak na mana pemiyeng yang biu haiba, adu khaki waiba wakalonda sathazaki bani masida karigumba kanagumba kanglup amagi malakta aku ye sentiment irap tong na biu wakalonda tau fiba nate tongan ba civil society organization sing club sing loina na activist sing individual sing satra naharol phoido hendong na asak apan mayok na khraba dugumba chilinau khwai punabakpu amokok amadi aku ye
पुनमिन्नरिबा अखोइगी सिविल सोसाइटी ऑर्गेनाइजेशन पुनमक्की महूत सिंजरगा आइना हाइनिंगाई लेतना इकाई खोमनबा उच्चरी सगोलमांगदगी डिस्ट्रिक्ट हॉस्पिटल होंखिबसी अतई करिसु नत्ते पॉलिटिकल लमन खुंबनी केंद्र सिदगी कांग्रेस की मी काहली हाइदुना प्रजा वाहन बनी हाइना कांग्रेस की वांगांगलोई खुमुकचम जोई की सन मराल सीक्रे ngasi thamaiban kendra gi manung channa nai kanlongda community hall sangab sanabagi lam plot ama miyamda khusinabagi thauram pangthokhiba aduga mari leinana phongdokhibani khumukcham joykisan hai sagolmangda hanna leiramba community health center basikhongda hongkhre loinana mafam asida sagani haina tauramba district hospital su kairau kendra da puthokhiba haibasi karisunate hauzik leiriba leingak asina khundrakpam kendra gi miyamda miyot minei chathabani Kairau Kendra da District Hospital Saba Karishu Kaide Adubu Lenga ki warep adu miyam ki merit ta yenglaga thabak tawgadabani Lenga asigi judgments laite khundrapam Kendra gi miyam bu warasanu haina tawba thawongni haibasi chama da chama chumlaba wafam ni haina Congress ki wangangloi sina makhataki Director Health Service ki mingdal loksal le not only there koi fencing compound can be service MDS ta deposit tawdana health service na paisa se sanction tawdana budget tap tawdana construction ji hore aduga kari ground no hoji khongdoise madur le ramba CIC du su district hospital lakto ramni CIC du su basigong do hondo ongar maside kaim na te khundra pam ki barja se koi leiriba government sida mi ni jatha bane sida gi masi wara sinu manam de kai no ra jaga as de congress mi ka lai eduna wara sinu ina political man khumni kaim na te judgment leite karim leite government na torom ba thaba ha se merite nga thabak tawudam kairau gi chakhut gi thabak tawud kaim kai te whereas khundrakpam de lokthok bi leiriba sarkar sina khundrakpam praja se tathi tawoi ne tawbne ha se samana samu chumu pham Nakalamromda handak ikui kuidana mi tinba khwerambal kaithel da mioi amana nongmai puthoktuna kapkhiba loinana miyam da aki khang nanghankhiba aduna hauzik leiriba lainga asigi makhada law and order leitre mioi kharana tawningbata tawbada lainga asina yengduna leire haina khumukcham joiki senna maral siki khumukcham joiki sen hai kaithel manungda nongmai kapkhiba mioi adugi mathakta laingakna kari action lawkre hauzik leiriba laingak asidi ason anada wahanba amadi political opponent gi politician singda political laman khumbagi thabak chathabani haina joykishanna makhataki nakalamoromda ngasi naikanlong community hall sanaba haiduna lam donation tawkhraba tungda hall asi athupu matamda sarga naikanlong khulgi miyamda khusinaragani haina MLA joykishanna makhataki asona na gumba aduga opponent rajniti wala gumba do gan hek maral pisala phaba aduga makhoi gi oiba nakna boraga na phanayam blal mi meum da nongmai kapsalu rasu lambi da nongmai kapsalu rasu nupi da na tabalam se pu tawr sum kam khala thamba hai dare congress party na tin manipur mayam na hara bani madugi sab sab proof ai sidum leira bani arang han hujik nongmai kasam hujik kana phag adu hujik ki du kamai halin mangonda license pi bu kamai pi no license loksala ma se panis pibam thok tawraba sugum ba issue me am sida tumin lesson ba ana governance like hujik se law and order like tawning ba tawba duga only sida to is the political victimize taroga kana gum khara da political laman khumba natana sakasina karimbo tawba like Nakalamromda chayolamagi manungda hospital sabagi mafam hongloi haibagi thazaba pigadabani haina peace and development coordinating committee na laingak ta matam thakre Manipur Press Club ta Paumi Singha unabada committee sigi general secretary Thaudam Hemjit na Imphal East District Hospital sanaba kumjai englishing aniga taraga mathoida sagolmang da urep uyung tamkhrabasu thabak amata lakhotlaktabadagi PDCC na miyam ga loina na khongjang changsinduna lakpani khangokdana kyam gaira sanabu urep uyung tamkiba thawong asi miyam na yabungam loi hiramasugi matang da ngasi chief minister amadi health minister da memorandum pishilure chief minister unaba fangdabadagi health minister Jayantakumar unaduna wathok asigi matang da wari shabada chief minister gi mathakta wari sanaduna khanaragani haina thazaba pirakle hairi Maramaduna PDCC na thariba matam asi fawgi manungda chapchaba thabak laukhatrabadi thangnaba numittagi amuk udriba khongjang kaya changsinnaba sem sare hairi PDCC na luxury kongtang asi akoi ano lenga sida akoi honorable CM da amadi ari level health minister da akoi ngasi memorandum pisin jarure hariba memorandum asida akoi na ano lenga asida thamjari bisi limitari ni phawgi manunga sugumlaba sarkar asina hospital si khongaroi haibi thajo PBU haibi karigumba ano lenga asina
ꯅꯨꯃꯤꯠ 8ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯖꯕ ꯍꯣꯡꯉꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕꯤꯗꯕ ꯇꯥꯔꯒꯗꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯗ ꯁꯥꯏꯀꯨꯜ ꯑꯁꯤ ꯂꯩꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀ꯭ꯂꯕ ꯁꯪꯁꯊꯥꯟ ꯈꯨꯗꯤꯡꯃꯛꯀ ꯊꯪꯅꯕ 8ꯅꯤ ꯑꯁꯤꯒꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ Samantha Chatna Munch Purvothar Manipur State na Sinduna Indo-Myanmar border ki matang da numit nini chathagadaba seminar amang asi hawdokre. Art and Culture Department ki conference hall da pangthokiba seminar hawdokpugi thoramad da sarukyakiba Deputy Chief Minister Yumnam Joy Kumar na hai India ki atai state singi lairiba international border singa Manipur amadi Myanmar ani ki marakta lairiba border ga khetnaba lai. Hojik fauba Indo-Myanmar ki border fencing khab ki thaba ningthina loishindana lairi masina leibak ani ki marakta miyoi kayan aranba tawraknaba ki machak oheli. Border Area Development Program ningthina chatna hallabadi lambi thong fagat hanbata natana hiram khudingda chakwat hanbata chawna mating oigani haiki. Why there is no fencing? What are the problems? The terrains are so different, so difficult on the Indo-Myanmar border, it is practically not possible, not feasible to have a border fencing. Because the terrain is very rugged and hilly terrains. And if you look at the Indo-Pakistan border, Indo-Bangladesh border, you have the fencing, then you have the border road also, next to the fencing. Kodompokpi Lanfam Hainasu Kangnaba Security Force Singa Khut Thoknabada Laikidraba PLA gi Lanmi Shingbu Ning Singbagi Numit 13 April Athoba Singi Numit na Lakpada Laibaki Damak Thawai Kat Kraba Layoi Kraba Athoba Singi Mafam da Lona Ting Kraba RPF Amadi Masigi Lanmi Shanglop PLA na Cherolamada Ikai Kumnaba Ulakli Loinana Mapuraiba Macha Kainabagi Awamai San Nang Haurabi Sing Amadi Punsi Chupa Soinai Hauraba Kudingmaki Mafam da Su RPF ki Publicity Secretary Robin Kumanna Thokpa Cherolamada Ikai Kumnaba Ulakli Athoba Singi Nomeda Sina Chingmi Tammi Kudingmakna Achinba kaya kaithokpiduna layoi khraba athoba singi khubamda haikat laikat tambada saruk yabinaba amadi numit asigi oina lining laishol gi thabak thoram sing natana chaksa haijanaba amadi makhal khudingmaki harau kumhai sing lepinaba su cherol sina makhatana appeal torokli Manipur da hauzik laingak paidaba Chief Minister Nongthombam Beren luchingba BJP gi chungsinaba laingak asina state asigi nupi singi Thak Chakwat Hanabagi Akanaba Mityeng Thamli Haina State Asigi Mahut Minister T.S. Shyam Kumar na Fongtokre. Tawal Okramda Labor Waikomani Girls College ki Kuntraga Nipan Suba Foundation Day Kam Freshers Meet ki Thoramda Sarukyaradu da Minister na Makatana Hai College Asigi Oza Singh na Matam Sang na Kathokpa Amaga Loina na District Asigi Nupi Singh Mahi Tamhanbada Lauruk Liba Thogdang Singh Thakat Ingaini. Handak Laingak na Edit College Kara Loksin Kibadu da Yawhog Daba Nupi College Singhi Kari Tauba Yabagi Haibadu Kupna Khanari. Masida Oza Singh na Ninghan Nabiganu Haina Minister na appeal tauki. Matang soisida break am logsage break ki matungda lakliba April 12 dagi ihan hanbo ina lamdengi miyoi singda thaknaba ising fanghanba hauragani haibagi pawamdi Manipuram sung malingi tonga tongan ba ipaw sing pudun lakchake Impact News Media ta ton lebi Break matong mayambo amukana taram nokchari hause bulletin ski makata pausing mayam da pizari Laklibe April 12 dagi ihan hanbo ina lamdengi miyamna thaknaba ising fangba hauragani Langol Chingsang Pareng Manung Channa Laiba Lamdeng Water Supply Scheme Sem Saba Pungloi Loikibaga Loinana Ngasi Lamsang Assembly Constituency gi MLA S Rajanamadi PhD Loishang official sing yaung ising thaduna changyeng tawkre Amadi Lakliba Chairau bagi mamangda Lamdeng Miyam da ising fanghalagani haina MLA na fongdoki PhD Loishang gi makada lupa koti aniga lak marfu changna sariba water supply scheme asina Pune Assembly Constituency asigi miyoi lishing mapan romda thaknaba ising fanghannaba pandam thamli Impan West ki executive engineer mayam sing ki cooperation da mokoi mayam singa khoi kanna honarakpaduna ngasi je khoi cherau mamangda khoi ising thaba hogani haiba koina promise tawgibadu nga koina ngasi je khoi trial loina ising tharaga April ki tang 12 dagi de khoi ising ji Delhi ki thaba ngamna ba khoi tawrani ising masa gi ising thaba horni piga dori ising sina khoi lamsang na kar panchayat konba area da ising piga dori bani khoi ward number 1 dagi na ward number 9 lairiba ana iroi semana piramba adai kangchup dagi khoi khairaga tawramba mayam
सिंसे अखोई सिगी कैपेसिटी सिना अखोई सिंग पीगदोरिना अदुना अखोई मेन पाइप से अखोई तिंगबा लमसांग बाजार योगदोरे अखोई सिंग जी फजना थार कांदा अखोई वाटर सप्लाई सिगी स्कीम जी फंक्शन तौरे कंप्लीट ओरे हाइबा हेक तौबगा अखोई लमसांग बाजार पाइप तिंगा कांदा वार्ड नंबर 1 की एरिया लेरिबा लमसांग मखा रेकाय अवांग लेकाय अमसुंग थोंग मनिंगना जिंगबा सिंग पीरानी लाइम खुंदे अखोई ngasi नोंनि सिदगी अखोई पाइप तिंगबा होरगा अखोई वार्ड नंबर 2 की जगह सिंगिबा लाइम खुंजी जो अखोई सिंग पीनबा तौरनी निंखा तंबा मणिपुर की निंगथौ ओइरंबा महाराजा नरसिंह हाइना खंगनबा चिंगथंग लेन पामहैबना लेखिदबा चही चामग हुमफुग निपान सुबुग निंगसिंग थौरम पांगथोखरे थौरम असि मणिपुर स्टेट आर्कियोलॉजी डिपार्टमेंट ऑफ आर्ट एंड कल्चर न सिंधुना कंगलागी सेंगलबा लाइफम लेंदा पांगथोखिबने पनबयाई इंग्लिश अमग चनिपान ग निफुगय मरीदगी इंग्लिश लिसिंग अमग चनिपान ग यांखै फावबा चही तरुक चुपना निंगथौ ओइरंबा नरसिंह सगोलबन मपुथौ मंत्री लेकाइदगी इंग्लिश अमग चात्रेट का मरफु तरागा निथोइदा पोखिबने अमसो इंग्लिश अमग चनिपान ग यांखैदा नोंगाखी निंगथौ असिना लौरंबा थौदांगबु इकाई खुमनबु ओइना महाकी मितमदा मियामना हाइलै कतुना अमसुंग मिनिट अनि तुमिना लेप्तुना इकाई खुमनबा उतकी महाराज की मिंग मोरेदा येन योकपुगी मतंग अवेयरनेस प्रोग्राम पांगथोकपगा लोइनना येनाउ यंथोखरे थौरमदु मोरे टाउन द लेबा नुपी खुनाई लाइब्रेरी इन्फॉर्मेशन सेंटर द डायरेक्टरेट ऑफ एक्सटेंशन एजुकेशन सेंट्रल एग्रीकल्चरल यूनिवर्सिटी ना ऑल कम्युनिटी डेवलपमेंट ऑर्गेनाइजेशन मोरेगा खुसमनदुना पांगथोखिबने पांगथोखिबा थौरमदुदा मोरेदगी बेनिफिशियरी सिंग द राजगिरी हाइबा येनाउ मखलसिगी येनाउ चहुमगा यांखै यंथोखि Tamenglong gi Lomi Singh da ngasi lasing maru sing yanthokre Tamenglong district ki Barak Valley amadi Vangai Ranch da paikhatpa katan program gi saruk ama oina maru sing adu yanthokibani district asigi siznadraba lawbuk lamhang sing da lasing thaduna Lomi Singh gi senthok hengatnaba program asi paikhatpani nakalamrom da district asigi nauna semzillaba handloom and textile office su sangaragani haina KVK Tamenglong gi manager Ellen na phongdoki United Workers Association Singjamai na nupi sing tagi oiba thamari chupna tailoring gi chatharakiba training loishinbaga loinana sakhang che sing kusina kre thauramadu association asina sinduna Singjamai chingamakha liwa lambi da leiba Chanam Pukri Mapal multipurpose hall da pangthokibani thauramadu da Manipur Legislative Assembly gi speaker Yumnam Khemchana training fanglaba mioi sing da training gi sakhang che sing kusina ki Haukibe April 3 ki ayuk anganbada extrajudicial execution victims families association Manipur Ifam Thobal district ki coordinator Shalima Memcha gi yumda Manipur police commando gi team ama laklaga khut thaba yauna chatharamba thawongbu World's Organization Against Torture WOAT amadi FIDH na akanba mong da yaning da phongtrokli loinana hiramasi gi matang da mari leina authority na thizinaba amadi thabak lokhat pinaba su pukning chengsilakli Kurai ahongai laikai da leiba imai bema lai khutlembi naungna saba sanglen amaga loinana mitin sanglen amangasi Wangkai Assembly Constituency ki MLA Okram Henry na sangakre imai bema lai khutlembi sanglen amadi mitin sanglen animak MLA Local Area Development Fund gi makhada sabani hairi ngasi lai harauba committee amadi construction committee na sinduna pangthokiba thoramadda kurai ahongai laikai ki akoibada taba tongan ba furup sing su sarkyaki Numinini chumna chathagadaba ahanba Basanta Holy Festival English ni taraga nipan ngasidagi Public Theatre Hall Foizing Nambolda Hogdokre haina cherolamana hairi Festival asida Holy Dal Nipan sarokyari haina cherolasina makhatari Performing Artists Center PAC Kuraigi Kuntraga Marirak Suba Mapokumon Thauram Pangthokre Thauram Center asigi rehearsal hall da pangthokiba Thauramada
Mamangaida Center asigi thau puramba layo kraba ozam sung artist singi ayekpa mitam da miyam na hailei katun ikai kumna utki. Center asigi artist sing na putokpa nat ki oiba jagoi isai kaya khudol tamkiba thoramadada Art and Culture ki Joint Director L. Kishorjitsu Sarukyaki. Mayai kaba nisa thingminnanaba mifam ama Imphal East District ki manung chana leiba kaira wangkhem dangarang pangthokre mifam adu wangkhem nongmai leima youth club amadi kadaga punna khusamnaraga sinbani mifam adu lamdam asigi maira paibi club amadi organization punamakna nisa thingbagi mayokta changsiliba khongjang asina punna makhatana changsinminanaba warep lauki. Hauzik ngasinомagi sanabagi pau pijari. Mari suba MCA Plate Cricket Tournament KSDO Kiamgai Mai Pakre Manipur Cricket Association gi bining makada langtabal public ground da chathariba cricket tournament asigi ngasi sanakiba league match amada toss ngamkiba KSDO Kiamgai na batting hana sanakiba match asigi apib over kuntra da wicket taret khak turaga run chaniga gamathoi lobungamki match asigi ani suba inning sanakiba napsa kha Imphal na su match asigi apib over kuntra da wicket mari khak turaga supnagi run chamaga taraga Chamaga Humputraga Nipan Lauduna match asi run Nifukum doida mighty banaki. Tournament asigi hayang makataba league match ama sanaragani. Mari Suba MCA W Pralada Madi W Ramananda Elite Cricket Tournament ki ani Suba elimination ki match adu nongchingi fibam phatabana maram orega yaithokre ngasi luwang samam da laiba luwang popo cricket stadium da sanakiba cricket tournament ge ani suba elimination gi match asida toss nongkiba champ khagem palina batting hana sanakiba match asigi apiba over ni fu da wicket taruk turga run chani ga supna mari lawngaki match asigi ani suba batting sanakiba traw kwakatel na match asigi over tarada wicket ama turga run ni fu ga mari lawduna Lairingai ki matamasida khanghaudana nong tarakpadagi match asi makatana sanaba yadabadagi yaithokibani tournament asigi final match ta cyclone thangmaiban ga lamba tongragani Kiamgai Idol High School gi kuntraga taret lak suba annual inter house sports meet ngasidagi school asigi sanabungda pangthokpa hokre sports meet asida school asigi mahiroi chahumga kun romna saruk yariba sports meet asida punna contingent taret na saruk yaduna march pat pangthokki Arabada bulletin asigi headline samhana mayam da thamjage Imphal Torel Khongnung Sengbagi thabak cha da humpukatara loisile lemhoriba sing nongju tha mamang da loisilagani aina chief minister and berena phongdorkli All Manipur Muslim Organization Coordinating Committee na Manipur pumbada changsilakpa mass protest ki khongjang lenga ka yanaba purakpadagi matam kharagi oina handokre Sagolmangdagi district hospital hongkiba si kendra sidagi congress ki mi ki kahalli haiduna political laman kumbani haina congress ki spokesperson kumukcham joiki sanna maral sirakli Amasung Manipuram di Myanmar anigi marakta border fencing khaba loishin daba maramna border area development program ningkina chanahanba mathau tai haina deputy chief minister Y Joy Kumar na hairi